Manipur top channel gi mai kai digi myam da ngasi sana laiba foxi digi lakho charaka na special content myam na thamjage aduga thamjaga driba content asigi maming sina imung Changlamdeida khungup Louthokliba gi maram Karigino haiba aduga khangmin si ts birdaja myam lefok myam la share tawjarake myam loifuming taminasi aikhoi mioi bana kana gumba gi imung Changlamdeida khungup Louthokpagi satnabi malem gi tungan mafam kya uba phangli laikom lainanga madi amot papakpa khungup tonglaga satlabadi imungda modhan ba yai khanmadi gi satnabi si haugoki boiram ba yai sitna na wai tairaba imungda khungup tonglaga sangba matamda amot pa khongpham mami kyana laimai manghalli habisi punamangna khangnar ba waphamni carpet thaba imung oiragana ngahak leitana sudok samthokpada khudong sadabna tana carpet modali wai tairaba laimai natragana carpet modhanbagi wafam tongana thamkhraga imung Changlamdeida khungup Louthokadabani haibagi matangda scientific oiba maram kaya marum khangmangamle University of Houston gi thizin humjinba kangbu amana hai miyoibana tongliba khungupta Clostridium difficile haina khangnaba mahik marang kaina pakpa thingnare khungup tonglaga tongan mafamda satluba maramna mahik makhal asi marang kaina paglakpani tongan mafamda satluraba matungda khungup tonglaga imungda sangma tarabadi khudong thinangai oiraba mahik sing adu imungi laimaida pakhawi hairiba mahik sing adu laimaida matam sangna hingduna leiba ngami nungnang bapokningai oiriba wafamdi Clostridium difficile hairiba bacteria sina ohelakpa laina sing layengwada wana thui antibiotic makalayam sang mangamdaba mahi asina intestine da sangkhrabada colitis ohelai hospital ayambada mahi asi laimai da marang kaina lei maramaduna hospital satluba miyoi kaya mahi asina maramoiraga aruba laina paglakpadagi khudong sadaba kaya mayum mayoknari bacteria asli gingak thonabagi damang imung Changlamdeida khungup Louthokpa yamna tangai phadi yumda lakpa atai miyoi singbuju khungup Louthoklaga imungda sangangadabani University of Arizona gi researcher singna satakiba mahik singna meat lungs amadi sakhawda infection tholakpa yai hari khungup ki khongya thangwa sarukta hek paglakpa bacteria makhal singi manungda E. coli haina khangnaba Escherichia coli haibis amani E. coli gi strain ayamba thoidona khudong thning oidi adubu khudong thningai oiba strain kharana sakhaw amasum intestine infection tawrabadi khong ham thaba masum obana singba khudong thiba sing mayukna hali khungup ki khongya ra toina paglakpa Klebsiella pneumonia kowa bacteria magi matangna researcher singnai khudong thini oireba mahiga sina lungs ta infection tawrabadi lungs ta amanga ta thonbigi pneumonia ohelakpa yai amasum bacteria sina infection tawbada mi sibigi sada 50 romni khungup Louthokloga imungda sangmagi scientific oiba maram khangdragasu malengi tungan mafamda thawung asi thaina mawangai digi sanaduna lakpa thengnakhre Indian subcontinent amasum Middle East ki leba ayamada kanaguma amana lining laisonga mari lenaba mafamda sange hairabadi khungup Louthokpagi satnabi lei Bible da Moses na Mount Sinai tamna sanglakpada taibong mapuna khungup Louthoknaba yathang pi hibagi wapam mayek singna yauri Hindu amadi Islam lainingi matung inasu khong haibasi amot akai pakpa haksangi saru amoina launai maramaduna laisang natragana masajid Changlamdeida khungup Louthokpa laidik ta khongna thengdaba amasum atopa mioi da khongna soklabadi laiba katpagi satnabi lei Asia gi laiba ayamada khungup Louthokloga imungda sangbagi satnabi lei Pakistan Afghanistan Iran amadi atai leibak singda satnabi asi adumak uba phangi Iran gi oinadi imungi phibam luna na thamba haibisi yamna maru oina launai maramaduna mipum khudimak imung Changlamdeida khungup Louthokpagi satnabi ningthina ngai Arab lebak singda su khungup haibisi amot pa posa ama oina launaba maramna imungna khungup tonglaga sangbiyadi Japan gi oinadi yums apartment natraga building khudingmaki sangphamda khungup thampam matik chana semlaga thamnai mafamadura khungup Louthokloga imung khaktada tonggadaba akhanaba slipper ama tonglaga imungda sangnai masida sunatana toilet sangbada tongnabagi tongan slipper ama thami China Korea Malaysia Thailand Vietnam Myanmar amadi New Zealand singba lebak yarasu khungup Louthokloga imungda sangli satnabi lei thabak sa thokluraga halakpara khungup tongna imungda sanglabadi haksil khudong thiba kaya marum thogali haibagi matangda tongan ba report kaya marum lairi
Environmental Science and Technology की matang na sathakhibi study amagi report hai thabak chathokluраga halakpada khungup tongna imung da sangba haibasi isan isagi haksel mangta khanjana ba thorang lokhatpani haina lawiyai khungup ki makha thangma sarukta polakpa mahik amadi amar akai sing imung da pusilaga makhal makha kyagi laina pokhalakpai atopa wafam amana thabak chathokpada seluba phirol hongdoktana phamungna Pamjin mana teragana hipsin bagi matang tadi pananing thina suba pirul oirabasu thabak sathokpada setlurabadi anaubama hongdok laga tumpam kada tumba sangadabani report amagi matungina nongmada miyoibana haksang digi amot pakayamaram pothori lepalaitana haksang digi skin cells skin oil amasum humang marang kaina thadok laga setleba pirol da paglai miyoiba mana nongmada skin cell million sangwa amasum humang liter amarom haksangi mapana thadori New York University की Microbiology and Immunology की Director Phillips Tierno na report amada phungdokibagi matungina phirol pakhawa bacteria amasum organism sing tha kayamarum hingduna leibangami ahenboina dukan yoliba phirol sing da fawa norovirus haina khangnaba bacteria paklambayai Maramaduna lairakpada ngairiba ahanba phirol punamak ningthina sudolaga setkadabani thabak sathokpada setluba phirol su ningthina sterilize tawbagi tangai fadaba lei haidi numit chupama thabak sathokpada setluba phirol sing hongdoktana phamungda hiptharabadi unsagi laina kayamarum ohelakpayai phirol loinarakpa amorakai amadi mahik matai punamak phamungi mongpak fidakta pakhauraga unsa amasum samkhongna sangkhiba yai maduna maram oiraga unsagi laina sing ohelak loinana samkelhanba yai haidi sathokpada setuba phirol hongdoktringaida ngyak pothaba oina phamungda hipthaba haibasi mioi ayambagi punsida yamna toina sataba soiba thongamani numit khudingi mongpak fidak suba ngamdaba maramna thawong si ka hena khudongthini oi survey amagi report Miyoi sada nipuga mari rom thamagi manungda amuk natragan anirak mongpak fidak sudoi miyoi sada taraga mathoi romdi tha ohumgi manungda amuktang mongpak fidak sui miyoi ayamana thoidokna maru oina launa daba tarabasu mongpak fidak toina sudok samthoktaba haibis asuki mati khudong thingai oi haina palladuna report amana hai miyoi bina numit khudingi iruzaba tarabasu thabak sathokpada setpa phirol digi haksangda mahik matai kayamarum palakpayai Thabak sathokluраga phirol hongdoktana hekta hepsinba tarabadi phamung adu mahiki makol oiraktuna laina kayamanum pogalakpayai thabak sathokpa matamda khutna tuan pulam kya pairuba masum haksangna nga tharuba haibasi haunasani matamdura khut amasum phirol paglakpa mahiksing yum phawbu loinare New York University gi Microbiology and Immunology Department na thadorakbu gorol ma palladuna agency gi report na hai phirol pakpa bacteria tha kayamarum hingduna lebangami maram aduna numi khudingi asuba phirol satpa tangai fade amukka hena maru oiriba wafam ni thabak sathokluраga halakpada khungup laktholagi imung da sangbagi matangdani thabak sathokpada tongluba khungup ta makhal kya gi mahik matai sing paglai imungda khungup lakthokna sanglabri tumpham ka amasum saksang yauna imungi mafam punamakta mahiki tungna famoire report amagi matungina miyo ayamba punsigi saruk sada maudrarom imungdalek maramadunu imungi phibam luna na thamba yamnam tangai fade iramasigi matang lokot piyaba thaurang singi manungda imung sanglamdai khudingi khungup lakthokpa haibisu amani thabak sathokpada upluba khungupta mahik matai khaktana tana cancer oherakpa yaba toxin kaya paglai khungup lakthokna sanglabadi mahik amasum toxin punamak imungda pusilai imungda khungup tonglaga sangba haibisi isana isagi manghanjanaba thaurang lokhatpani haina lawiyai karigumba imungda sange hairabadi thabuk sathokpada tongluba khungubadu mapana thamlamlaga imung khaktada tongnabagi thambak khungup ama thongjinda sindokadabani haibanga sigi special contents myamge phamda thamjage tentang na to papang tanga myamna thamjage Myanmar gi khungang amada junta lanmi singna year strike sathabada school mahiru taraga mathoi hatkre UNICEF Myanmar gi lanmi singna khungang amada leiba mailoi sing amada year strike amadi firing sathabadagi yamdrabada mahiru taraga mathoi hatkre hani United Nations gi Children's Agency na phungdurakli Mamangsagi February thadagi Myanmar paliba lengakpu military ku tawduna miyam gi lenga adu munkraba tungdanga si phawba leptana sarangnaba amadi hana sunabagi thabak leptana satharagli Telaba matamasida Myanmar gi misam lisingani ge sahum hena hatkre haina su local monitoring group amana phongdurakli Laiwa sigi Sagaing region gi awang sup thangma pham amada su Myanmar lan misinga separatist force singa sathibo mongna leptana lan
ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯂꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯅꯣꯡꯃꯩ ꯀꯥꯞꯅꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯌꯨꯝ ꯄꯨꯝꯅꯃꯛ ꯃꯩ ꯇꯨꯝꯅ ꯊꯥꯗꯣꯛꯈ꯭ꯔꯦ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯒꯤ ꯆꯤꯜꯗ꯭ꯔꯦꯟꯁ ꯑꯦꯖꯦꯟꯁꯤ ꯑꯣꯏꯔꯤꯕ ꯌꯨꯅꯤꯁꯦꯐꯅ ꯁꯥꯒꯥꯏꯒꯤ ꯗꯤꯄꯥꯏ ꯇꯥꯎꯟꯁꯤꯞꯇ ꯊꯣꯛꯈꯤꯕ ꯏꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨꯗ ꯃꯍꯩꯔꯣꯏ 18 ꯇꯝꯊꯤꯅ ꯍꯥꯠꯈꯤꯕ ꯑꯃꯗꯤ ꯃꯍꯩꯔꯣꯏ ꯀꯌꯥ ꯃꯥꯡꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯊꯥ ꯑꯁꯤꯒꯤ 13 ꯆꯠꯊꯈꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯂꯥꯟꯃꯤꯁꯤꯡ ꯏꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯄꯤꯛꯂꯤꯕ ꯃꯍꯩꯔꯣꯏ 11 ꯍꯥꯠꯈꯤꯕꯇ ꯅꯠꯇꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯃꯤꯆꯝ ꯃꯤꯌꯥꯝꯁꯤꯡꯗꯁꯨ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯈꯤ ꯍꯥꯏꯅ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯌꯨꯅꯤꯁꯦꯐꯀꯤ ꯊꯥꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯐꯣꯡꯗꯣꯔꯛꯂꯤ ꯆꯦꯔꯣꯜ ꯑꯗꯨꯗ ꯁ꯭ꯀꯨꯜ ꯍꯥꯏꯕꯁꯤꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯦꯐ ꯑꯣꯏꯅ ꯊꯝꯒꯗꯕꯅꯤ ꯀꯩꯗꯧꯅꯨꯡꯗ ꯇꯥꯔꯒꯦꯠ ꯑꯣꯏꯅ ꯈꯟꯗꯨꯅ ꯂꯥꯟꯗꯥ ꯆꯠꯊꯔꯣꯏꯗꯕꯅꯤ ꯍꯥꯏꯔꯤ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯏꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯉꯥꯡ 11 ꯁꯤꯍꯧꯔꯒ ꯃꯐꯝ ꯑꯗꯨꯗ ꯃꯍꯩ ꯇꯝꯕ ꯑꯉꯥꯡ 15 ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ ꯑꯃꯁꯨꯡ ꯐꯤꯕꯝ ꯑꯁꯤꯗ ꯑꯉꯥꯡ 15 ꯑꯗꯨ ꯁꯣꯏꯗ ꯉꯥꯝꯗꯅ ꯊꯥꯗꯣꯔꯛꯅꯕꯁꯨ ꯌꯨꯅꯤꯁꯦꯐꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ